Hello everyone, ngasigi video asidi koigi mamagi machanupi ama relief camp da koi puna laiminaramaga masi luhongkhre adugi tha phaba chatpagi video ni adu mayam tha phabagi thoramse yam chawna pangthokpadi natre maming khaktangi oina koigi tawdaba yadabagi oina tawre aduna video se ina sum memory oina ba ina thagachage na khanjabane aduna thagacharakpane mayam ado khoisu hoji relief camp da lairibani na ko haidi yam chawthokna tawbado nungaitre tawroi si na ko dum maming khatangi oina dumai tawraga chale mayam khoi hojik Thobal yausale ba ko khoina chatori se kano dane yari pok kak yai hai mafam du dane ba ko adu dane khoi gi chanupi sina nayum palese yari pok dane do yari pok dane kan chatoi se mayam khoi yausalae moigi lekai do yari poki kak yai hariba lekai do yausalae adudi mayam video se matang dum khara hapcharage mayam video sibu nusibiduna loiba phau patang yengbiu Dia menang sempurna. Saksana bagi Nanti, kuigi jika ni mati ni dah ngaman ke hai masa se. Ama boy ro. Dah tahan malu hai. ni aya ni phanek sam yang e bako Yang man. ai khong to ro ge phanek ki di hong Kata dia aku ingat kalau lagi kono walau kau tahu nanu ayah hana siang nak hayo. Gila, kau jangan lagi lang. to la hoigi tha phabagi lai bagi mau se ko mau je wachara ge hoi magi macha ne bako Jangan mayu ba. saksa ba hodore ma'am Ba loi hana saro ai angang se Saya bikin deh. Kabar. Kabar yon jari. khabar yon jari tai sing to ga ha ko thanari ma'am ido nga ga mo wari watai tawraga halaman sing wari watai tawraga leiri bako aduga nga ga amu halani